ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ Chief Minister N Birengi mathakta legal action ꯂꯧꯈꯠꯂꯨ ꯍꯥꯏꯅ MPCC ꯅ DGP ꯗ ꯑꯏꯕ ꯆꯦ ꯄꯤꯁꯤꯟꯈ꯭ꯔꯦ amadi CPP KT na henglep ki chingmi singna tampakta kumlakpada thamlamba atingba adu yanaba purak padagi handokre Pony News meeting tabiriba punamapu DEEPA SHAMURAILATPAM na khurumjari pau sandok na pizari MPCC Manipurgi Chief Minister N Birengi mathakta legal action laukhatlu haina Congress na DGP da ayiba che pisinkre Jenims Hospital gi ICU sangabagi miyam tinba meeting da Manipurgi Chief Minister N Biren masamak na mamang da pangthokiba 12 suba Vidhan Sabha election da lupa crore changki haina Fongdok padanatana hauzik Minister Oriba El Susindro da lupa crore kaya changki haina open oina miyam mangda hangkiba adugi matangda Manipur Congress Committee na press conference tawduna concerned authority na legal action laukhatlu haikiba laikhraba ngasi faubada tumina laisinbagi ngasi DGP da corruption gi case da legal action laukhatlu haina ayiba cherol adu pisinkibani MPCC ki legal department ki chairman advisor S Charan na khutek piduna thadorok pacherol amana hai election commission of India na piba election expenditure ki limit hendoktuna crore thadaduna BJP ki MLA singna vote kai haibasi yamna mayek sengna khangle changkhiba paisa sing adusu hanjindaba yade maramaduna assembly constituency singda private company singi profit ki chada 12 dagi 15 fauba development work amadi contract dagi lognanaba wafam thamkhiba asimak maha corruption bu saugatpa misakni aduna mahaki mathakta Manipur police ki maikai dagi legal action lokhat kadabani haina cherol aduna hairi Thangjingchingi matangda Committee on Protection and Preservation of Historical Right of Kaubru and Thangjing Hill Ranges na kuki amata tampakta kumlakpa yaroi haina tinglamba adu nakal animag DGP yauna faminaraba matungda handokle haina committee asigi convener Sapamcha Jadumani na fungdokre wafam asing asi Julalend leiba Federation of Haumi gi office ta pangthokpa paumi singa unaba amada fongdokibani mahakna makhatana haikibada haukiba numit khara nigi mamangda KSO henglef na tampaki miyoi sing thangjingching da kaba amadi uthaba chatpada athingba pirakpa amadi Chingasida kaba matamda mafam sing adugi chief ki ayaba logdana kaba yaroi haiduna athingba thamlakkibagi mayokta Committee on Protection and Preservation of Historical Right of Kaubru and Thangjing Hill Ranges na tampakta chingi miyoi amata kumlakpa yaroi haiduna thinglakkiba athingba adu KSO henglef KSO Churachandpur amadi Committee on Protection and Preservation of Historical Right of Kaubru and Thangjing Hill Ranges ka GGP ki office ta faminaduna yanaba purakre KSO henglep AC na tinglamba adu komthokle maram aduna thangjingching da valley based organization singna kabada akiba amata lehtena kabiba yaragani amadi chingi miyoi sing kumduna tampakta pochai yonba yaragani asumna kaubruda amadi chingi mafam singda uthaba amadi lining laishongi chatpada singnarakpa tarabadi CPP KT na chapchana thengnagani haina fongdokhi KSO henglep ki jagada leiba in any cookie Tampak da kumokpo matamda madu akhoi athingba thamme na thamgibani adubu ngasi pung 12 taba matamda KSO henglep ki amakhoi gi mihut singa aduga CPPKT gi mihut singa loinana DGP gi office ta Director General Police ki office ta punna pung 12 taba matamda phamina rakanda akhoi yanaba porkre hai tare yanaba dudi karino KSO henglep na thamamba makhoi gi press handout madu loina withdraw tawrage adu moi madu athing mamta leitre aduga moina chip tagi ayaba lo haibido madu sunnatre moina information di sum PBU haibane koi la equally na aduga ayaba lo haibido di nati haibagi porama moyam sendorkre aduna maramoidana akhoi gi CPPKT na thamamba akhoi thamamba athing bado akhoi ngasi dagi lawthoe Major Khulda leiba Manipur Press Cluster chahi asigi January thada Khurai Ahonggaida Khwairakpam Sangai amadi Lairelakpam
Inau anigi khatna chainakibagi thodok mari lainana paumi singa unabagi thoram ama pangthokre. Hiramasiga mari lainana Laire Lakpam Ningol Meme Devi na paumi singda haikibada Laire Lakpam inaugi imung manung pumba lekaidagi chahi manga changba athingba thambiki. Thodok aduda chenariba mioi aduda natana solabi mama amadi apikpa angang sing punna yumduda leiba yaroi lekaida changba yaroi haiduna tanthokpa haibasi karamba chatnabino. Hiramasida chenariba misak adu lekaidagi tanthok chagi adubu mara leijadraba yumdugi mioi singdi mafam aduda leihanbiyu haina kayarak hana JAC amadi club ta haijaki adubu tabidana makoi tara humdoi punna tanthorakpada Ningol aigi yumda makoi loinamak thamli Sel paiba imung oidabana makoi tara humdoi punna yumda thamba haibasi awaba chauna mayok narakpadagi naraga leirabi ahal oirabi mama chahi marfu humdoi surabi adu kurai ahongai gi yum aduda ngarang drift yanduna puraki adubu miam thoraktuna yanaba ama leitre fauba kana amata changba yaroi haiduna yumgi so hangdokhide Masangamdaduna drip yalibi mama adu amuk machanupigi mayumda putharaktuna hauzik leiri Thodok asigi matangda mara leijadraba imung adugi miyam adu yumduda changba yahanbiyu haina Porompat Police Station gi thongjilda kayarak leplure adubu lairabagi wakat tabinaba leite haibadumak ngasi fauba thabak amata lokhatpide haina pendaba phongdorakli adubu ngarangje imaje yumda nare haidana yumda sakani ai shiradu yumda sijagani haidana puraga chapane drip yaliba imado aigi yumda amuk puraga miron biyauri hanubi sahi marfuga humdoi surabani huji oiriba phibamje sije EEC club na kari gumba mata yeng changbi de hauji phawada moi JAC form tawrami JAC form tawrambaje loina mak resign tawgre sideida huji stand tawriga lairiba JAC je matom da ngairabani resign tawdriba poche RK ongbi liglai nambon SK college ki lecture ni government employee ma oiraga mana JAC form tawbada huji phawba stand tawraga lairije matik chana lairi hairaba mayam student mayam bo knowledge piriba mana JAC form tawbu yaukshalaga family member changba yadi haidana thingaga huji Lairija, Mangonda Pibea Badandisu Ainapa. Mama Tomdana ni JAC huji resign tawdana lay. Atay loina mang resign tawgare. Aduga akoi isaju khangda bida akoina lekai da changjagi haidana soi khonga dabado. Moina oina soi khombiraga changba yarani haidana changubane ba ngarang changuri disu. Aduga soi piroi noidagi agreement ama inadrigai soi piroi police station da inagadamina haina chatle akoije chalang kanjida mu ayojina ai thabak changde huji case aruba ma lai hare. Hayeng tawje ngasi tawje hai hobane ayodana. Adubo ai Wabana Hemandana, Hangbungamdan, a social media mayang among the Hyruragi Kanalapane, Light Hoikina, Jangjabam, Hypamatalatia, Payabani, Hyrabani, to pilot, but I know Kanganing, but the shame the Yoragas Hikari, Tabak by Katpayagi, Habito, Adumutan Kanganing, a Pongo. All India Backward and Minority Communities Employees Federation BAMCEF na lakadoriba megi tangkun manga da Bharat Pumbagi oina ban lauthokre ban asi center na mikok thibada other backward classes OBC da lairiba mioi singi caste yumfam oiraga thidabagini hairi Bahujan Mukti Party BMP ki President Niras Dhiman gi matung inna mikok thibada caste yumfam ohelaga thigadabani amadi election tawbada EVM season nagadaba loinana SC ST OBC gi oina private sector star reservation tawgadabani haina dabi tawri tongan ba political party Bahujan Mukti Party Bahujan Kranti Morcha amadi Bhartiya Yuba Morcha nasu Bharat Ban asi sawatkani haina phongdorakli Bhartiya Yuba Morcha National Convener gi matung inna election da EVM season abada case based census ohenba SC ST OBC singi private sector da reservation tawba lomi singi damakta MSP law sungsoi soidana phanghanba NRC CAA NP nachingba singsu implementation tawadabaga loinana hanagi ariba pension scheme chatna hallu haidana dabi tawri Sagolban Amudon Makha Lekai dagi Pukrambam Johnson bu
ꯅꯨꯡꯊꯪꯅ ꯊꯣꯝꯂꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯏꯔꯣꯝ ꯔꯥꯀꯦꯁꯄꯨ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯇꯦꯔꯥ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯃꯨꯗꯣꯟ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯇꯦꯔꯥ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯄꯥꯎꯅꯝ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯈꯤꯕ ꯏꯪ 2019 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2ꯗ ꯄꯤꯛꯂꯤꯕ ꯖꯣꯟꯁꯟꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯕ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯏꯔꯣꯝ ꯔꯥꯀꯦꯁꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯦꯟꯅꯔꯤꯕꯅꯤ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯖꯣꯟꯁꯟꯅ ꯏꯁꯤꯡ ꯒꯥꯔꯤ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯏꯔꯣꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯃꯈꯣꯏ ꯃꯉꯥꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯨꯔꯒ ꯅꯨꯡꯊꯪꯅ ꯊꯥꯗꯨꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕ, ꯃꯀꯣꯛ ꯊꯨꯒꯥꯏꯕ, ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄꯗꯒꯤ ꯍꯧꯖꯤꯛ ꯖꯣꯟꯁꯟ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯝꯗꯝꯅꯔꯛꯄ ꯌꯥꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯐꯥꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯗꯤ ꯄꯨꯈ꯭ꯔꯝꯕꯝ ꯖꯣꯟꯁꯟꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯔꯥꯀꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯕꯤꯗ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2, 2018ꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯔꯣꯝ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯣꯟꯁꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯝꯗꯨꯗ ꯆꯍꯤ 5 ꯈꯛꯇꯃꯛ ꯁꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯠꯊꯔꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯕ ꯄꯨꯟꯕ ꯊꯣꯛꯇꯅ ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡ 2018ꯒꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯃꯥ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯀꯣꯟꯅ ꯈꯪꯉꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ 2022 ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯖꯣꯟꯁꯟ ꯍꯥꯏꯁꯤ ꯏꯁꯤꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯖꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯍꯥꯛꯁꯤꯅ ꯏꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄꯗ ꯃꯈꯣꯏ 5 ꯊꯣꯛꯅ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯗ ꯅꯠꯇꯕ ꯊꯧꯗꯣꯛ ꯆꯠꯊꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯎꯅ ꯃꯈꯣꯏ 5 ꯊꯣꯛꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯠꯂꯒ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯔꯒ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯊꯪ ꯁꯦꯔ 5ꯒꯤꯁꯤꯅ ꯃꯀꯣꯛꯇ ꯊꯣꯝꯕ, ꯃꯈꯨꯠ ꯁꯨꯒꯥꯏꯕ, ꯃꯈꯣꯡ ꯁꯨꯒꯥꯏꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯑꯃꯗ ꯁꯣꯛꯇꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯍꯤꯌꯥꯔꯤꯡ ꯆꯠꯊꯔꯤꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯅ ꯖꯣꯟꯁꯟꯒꯤ ꯃꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ, ꯇꯨꯡꯗ ꯂꯝꯗꯝꯅꯔꯛꯄ ꯌꯥꯕ ꯂꯝꯗꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯍꯟꯅꯤꯡꯕꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯃꯈꯣꯏ 5 ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯕꯤꯗ꯭ꯔꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯁꯣꯛꯏꯕ ꯖꯣꯟꯁꯟꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯌꯥꯏꯔꯤꯄꯣꯛ ꯆꯉꯝꯗꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥ ꯉꯔꯥꯡ ꯑꯔꯣꯡ ꯅꯣꯡꯃꯥꯏꯈꯣꯡ ꯑꯦꯔꯤꯌꯥꯗ ꯇꯨꯔꯦꯜꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯑꯁꯣꯛꯄ ꯆꯩꯐꯝ ꯀꯌꯥ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ JAC ꯑꯁꯤꯅ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯁꯤ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ 3 ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯕꯛꯁꯔ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯁꯖꯤꯗ ꯈꯥꯟ, ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜ ꯃꯣꯏꯅꯝꯗꯒꯤ ꯃꯣꯍꯝꯃꯗ ꯇꯥꯔꯤꯛꯄꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯤꯕ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯂꯧꯗꯕ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ JACꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗ꯭ꯔꯕꯗꯤ JAC ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫
Break matungda taramna okchari. Imphal Ring Road semlakpada miyamgi apam pamda mot fongdoknabagi matangda public hearing ama state asigi Directorate of Environment and Climate Change ki State Social Impact Assessment Unit na sinduna Langthabal Left Mayai Lekai Community Hall da ngasi pangthokre. Imphal Ring Road na sokhanlaba Imphal West ki lam mapusinggi oiba khanna nainabagi thoram aduda Directorate of Environment and Climate Change ki Joint Director Dr. T Brajakumar na hai Chaukwat Khongthang Hengalakpa amadi Sahargi Lamsingda mi yamna chinba maramna lambi chathok chasinda thengnariba khudong chadaba kaya asi koknaba Manipur lengang state asigi cabinet decision ama lauraga Imphal Ring Road semnaba thaurangi makhada pangthokpa thauramni mahaki matungina kilometer 58.2 sangba lambi asi Imphal East amadi Imphal West ki mafam khara fauduna semgadabani Lambi asi jila amaga fauna hanbada hena kudong chanaba pandamda semgadoribani haiki. Imphal Ring Road na Imphal Imphal East district of Imphal West district ki lamkar sokadaba kilometer yakin tere ka point kulung de sangba lambi ma semakpagi proposal ni laika ofumasi Aiba project lakukan da anilena belambi kara support ba amadi anilena belambi samran da biya da ba point to point hai tare jaga samran da biya da ba lambi de leader da ba la ana bula bise ba anilena belambi da technical amadi economical viability maya of the analysis soraga badira kana da ba mo da pusala ka da anilena bi support ka da amadi aiba continuous ba ring rosi और हम देखिए ना लोगों को बहुत अपनी डाइवर्सन लेते हैं कंटिन्यूस अब लंबी बसें लंबी के लिए प्रपोजल हमारा लापरी All Manipur Muslim Organization Coordinating Committee Amokok na Korimayum Abdullah gi misi asibu condemn tawrakli Amokok na ngarang Thadorak Pacherol amagi matung inna Yaripok Changamdabi Makhalaikai digi Korimayum Abdullah Chahi Kunhumdoi Hauzik Indian Army da thabak tawduna Delhi da posting taduna laibani Mahak thasigi taratarukta mayumdagi mamanaba ahunga pung mari etwaida thokraga ngarang arong nomaikhong area da turel dagi masada asokpa chaifam kayaga loinana asiba hakchangi oina fangkhiba thodok asi amokok na hakchanna lawi amadi akanba mawongda condemn tawi haina fongdorakli Cherol aduna makha taraduna Manipur lengang na mihat asida January bamyoy sing JSC na piriba matamgi manungda faduna matik chaba chairak fanghannaba logi oiba thabak paikhatnaba amokok na lengakta appeal tawrakli Karigumba mihat pasing JSC na piriba matamgi manungda fagat pidragadi JSC na changsin birakpa khongjang khudimagta amokok na mapung fana sawatkani haina Cherol asna panli Ngasi pung ama makai taba matamda Jiribam district ki Bapuparada leiba Jiribam News Network ki conference hall da pangthokiba paugi mifam amada BJP Imphal West ki Minority Morcha gi Vice President Muhammad Sadam Ali na haikibada mayamna su khangnari election loikraba matungda JDU ki supporter singna aigi yumda changlaga imungda attack toba adugi matungda ekhoigi Muslim maraktagi BJP da vote piba khallaga Tanthokpa na chingba kaya tawri aduga hauzikna aigi ipana lisingani ka taranipan dagi Rashidpur Upper Primary School da headmaster oina thabak pubani adubu hauzik JDU ki supporter kharana first allegation tawi masi yamna laibak thibani maramasina Manipur gi sarkar amadi administration education director amadi Jiribam da leiriba zonal education officer mayamda aina haizaningbadi thoiba thodok asigi matangda enquiry tawraga action lawbiu First allegation tawriba mising asigi mathakta action lokhatpiu natrabadi angang singi punsi yamna manglagani haina fongdokhi Paumi singa unabadu da sarukyakiba upper primary school gi headmaster Oza Muhammad Makram Alina asum nahai mahak asi lisingani tarani pandagi school asigi headmaster oina puraklabani aduga marakta committee gi mi kharana aingonda midday meal gi paisa dagi private Oza thamsi haiki maduda mahak na yaningda bagi Makoiga yamna yetnaba horaki election gi revenge lawribra khangde haina su haiki mahakna satra khuding magta uniform set sing piki adubu school laktaba satra taret ki uniform gi hauzik school da stock oina leiri duga school management grant ki paisa dagi roofing bundle mari lawi
fan mari amasu lauduna ka mari da panki ka ani flooring tauki amadi temporary oina wana fencing tauraga kitchen saki Madugi taukiba tabak sing adugi che chang sing adu ZEO amadi education department da lockdown mamang da pisenkre adubu miyoy karana mahakpu aranba tahanduna mahakna tauriba sing adubu taude haiduna aranba season ba asi yamna nungaijade haiki Masigi matang da higher authority na yengsinbiraga mahakpu aranba thabak tauramlabadi mahaki mathakta action lawbiu aduga mara leitragadi makoi singi mathakta action lawbiu haina phongdokhi 2018 dagi ai puraga lakpani school ashi aduga handakte tha numit tara kun haisi kun gi mamangda office na cheng bora kuntra humdoi pire ado school da laide aduga lockdown gi mamangda school management grant ki poisa piba asidagi aina 10 pairs desk bench sare room ani flooring taure kama extension taure jinga bundle mari lore kitchen su sare aduga free distribution uniform gise satro mamda aina setani ani satro khuding da pire satro makai witness ni aduga karaktaba satro taruk taret ki di uniform di school da huji ket present laide stock oina aduga ai atai di ai aingonda kaino laite ai higher authority da concern authority da request taujari inquiry taurega ai moral lai redi ai bu punishment pibu laitrega di sigumba mi mari mangana aingonda allegation piba se ai amna kari hai sige laibak thibani Inkhalak liba naha kaya amadi mahiroi singbu mayai kaba chinjak chabadagi chang wangkhalakpa kaya asidagi lapthoknaba honanabagi wakhalonda awareness puraknabagi damak Manipur Student Federation MSF Kaching District Committee na sinduna drugs use prevention haiba hiramda ahanba district level essay writing competition ama lakliba megi tang kunmapanda pangthoklagani Langmaidonggi Kainahal Memorial English School da ayuk pung tara makaidagi pung tara nithoi fauba pangthokadaba naha singi punsida drug na piba chaitheng haiba topic ta English amadi mitei me ki competition asida makok tarakpa satra singda mana oina certificate sale amadi momento pigani hairi Form Thazin Bagi Aroiba Numit Lakliba Megi Tangkun Mangani Akupa Moral Gidamak 7085823156 938336097 Amadi 937801086 da Pau Pauvirak Naba Kangalakli Handak pangthokiba taranithoi suba state assembly election ga mari lainana Imphal East amadi Imphal West police na mayai kaba chinjak yonba singi mathakta chathakiba drive singda fagatkiba yungang amadi yungau sing ngarang excise department gi procedure pumnamakna loishilaba tungda lamfelpa DC lambida leiba department asigi office campus ta thogaiduna manghankhre excise department gi MF STH Bruce Lee na hiramasi ga mari lainana Fongdokibada ngasi disposal tauriba asi mikhalga mari lainana fagatkiba DIC amada IMFL singni punna IMFL liter chatret ka marfumari DIC liter lising amaga chatret beer can changaga kuntra humdo yauri potlam singasi punna lupa la kuntra rongi oigani haina mahakna haiki Matang asta break amatang lawminasi. Break ki matungda taramna okchari
War on Drugs 2.0 gi manung channa chatharakliba drive singi sarukama oina ngarang Narcotic and Affairs Border NAB gi team amana mayai lambida patrolling tawba amadi achat awok sing check tawbada myoi ama kani ga konana fare hairi faraba myoi adudi nandaibam Kennedy chahi kunmathoi apokpa and ibotomba maitai suknugi wangpokpi chingchef laikai dagi ni hairi mahak asi Imphal West ki Sekmaizing Bridge mayada pung 5 rom tarakpada fabani faraba myoi asidagi kani kg mariga loina na heroin powder oigani thazaba gram chaniga humfutara 5 rom sapon kef kunithoi su fagat pangam khre hari faraba myoi adugi mathakta NAB police station na case ama file tawkhre International Human Rights Association IHRA Manipur na association asigi president Dr. Mark Thangmang Haukipu Churachandpur police na statement launaba Lokhalakpa asida kanana yaningdaba phongdokaga loinana mahakki mathakta paliba FIR khudimak lauthoknaba dabi tawkhre IHRA na thadorakpa cherol amana Dr. Mark Thangmang Haukif ki mathakta Indian Penal Code ki section A gi makhada Churachandpur police na statement launaba lokhalakpani hari thawong asi jat bizat khaidana Manipur miyamgi yaifanaba hotnariba human rights activist amada yumfam yaudaba atamnana IHRA bu mingchat thinaba sinarakpa khujing thorangni haina IHRA na lowi hairi masiga mari lainana Churachandpur police station mamangda protest tawringaida fuba chaibagi thaudok thokiba adusu IHRA na condemn tawi haina cherol asna makhatari Hauzik NIA amasung Directorate of Revenues Intelligence na tizin humzin bagi thabak chathariba Salai Company gi founder Narengbom Samarjit ngarang nungthilpung 2:30 rom tabada masagi anaba amaga mari lenana Bangalore da layeng naba Imphal thadokre Narengbom Samarjit Koki anaba ama leiba maramna Bangalore da layeng ba chatpada ayaba pibiyu haina NIA gi special court ta application tharakhibani hairi application adugi matung ina Samarjit bipolar affective disorder laina na naba maramna Bangalore da Nimas hospital da layeng ge haina che tharkhibani hairi application adu thasi tangkundagi NIA gi judge ta pukhalaklaba matung court asigi special judge RK Memcha na mahakpu well out leirabasu anaba layeng ba chatpagi ayaba pirakhibani masiga mari lainana judge na takhibar rai gi matung ina Samarjit na Bangalore da hek thungbaga NIA da paupigadabani loinana tha khudingi health ki status report tawgadabani hari numit kharani nong leptana chubana Assam gi mafam kaya da ichau thoki Assam gi Nangon district ki ichau asida khwaidagi yamna amang ata thokpa district ama oiri ising ichau na maram oiraga district asimaktada myoi lakh 3.9 rom awaba mayoknari loinana kasar hozai amadi Nangon district ta ngarang ising ichau na angang ani yauna myoi taruk Iraq naduna laikidre masiga puna tharaka Assam gi handaki ichau da laikidaba migi masing 13 sukre ising ichau na maram oiraga awaba taraba myoi Lising Marfutaramatoi Changagatani Panda District Administration na Thamba Relief Camp Chaniga Humfuma Panda Lairi Hari Adubu Awaba Taraba Myoi Karanadi District Administration dagi Mateng Karimata Pangba Laite Amasung Lambi Sorokta Saidangduna Lairi Haina Fongdoki District Asigi Kul Chamaga Marfu Mangadi Hauzik Su Ising Ichau Mayoknari Loinana Myoi Kaya Ama Mayum Ising Tumzin Kibada Laifam Laitana Lairi Hari Aroibada maroiba pau omhana pizari Manipur gi Chief Minister N Biren gi mathakta legal action laukhattu haina MPCC na DGP da ayiba che pisinkhre amadi CPP KT na henglep ki chingmi singna tampakta kumlakpada thamlamba thingba adu yanaba purakpada gi handokre Matangasta Pony News Meeting Tabiri Punamapu DEEPA SHAMURAILATPAM na amuka hana khurumjari